ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯂꯌꯥꯒꯤ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯁꯨ ꯃꯉꯧ ꯊꯤꯗꯀꯣ ꯅꯤꯡꯉꯣꯜꯒꯤ ꯁꯣꯏꯖꯩꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯍꯥꯏꯍꯨꯝꯍꯜꯂꯤ ꯐꯖꯔꯕ ꯔꯤꯇꯨꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯍꯩꯄꯥꯜ ꯂꯩꯄꯥꯜꯁꯤꯡꯁꯨ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯃꯤꯗꯣ ꯇꯥꯟꯊꯥ ꯅꯥꯏꯅ ꯍꯥꯏꯅ ꯍꯨꯝꯅ ꯖꯒꯣꯏ ꯁꯥꯔꯤꯗꯣ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯀꯤ ꯇꯥꯟꯊꯥꯗ ꯂꯩꯔꯥꯡ ꯑꯣꯏꯕꯤ ꯀꯌꯥꯅ ꯁꯛꯇ ꯁꯨꯗ ꯋꯥꯠꯇꯕꯤ ꯃꯄꯨꯡ ꯇꯔꯦꯠꯀꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯀꯕꯨꯛ ꯂꯩꯀꯧꯕꯤ ꯂꯩꯔꯥꯡꯕ ꯍꯦꯛꯏꯗꯣ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯌꯦꯡꯉꯣ ꯅꯤꯡꯊꯤꯖꯗꯔꯥ ꯁꯛꯍꯦꯟꯕꯤ ꯀꯕꯨꯛ ꯂꯩꯀꯧꯕꯤ ꯂꯩꯔꯥꯡꯅ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯅꯥꯞꯄꯁꯤꯗ ꯇꯥꯡꯖꯔꯤꯕꯁꯦ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯇꯥꯡꯍꯟꯖꯒꯦ ꯈꯟꯕꯁꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯇꯝꯕ ꯃꯥꯕꯨ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦꯗ ꯁꯅꯥꯏꯕꯦꯝꯃꯗ ꯇꯥꯡꯖꯔꯤꯕ ꯁꯤꯡꯉꯦ ꯂꯩꯔꯥꯡꯅ ꯅꯤꯡꯊꯤꯕ ꯅꯠꯇꯦꯗꯣ ꯁꯅꯥꯏꯕꯦꯝꯃꯅ ꯅꯤꯡꯊꯤꯕꯒꯤ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯒꯨꯟ ꯍꯥꯞꯄꯅꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯗꯣ ꯏꯊꯛ ꯏꯄꯣꯝ ꯍꯧꯕ ꯃꯥꯜꯂꯤꯗ ꯅꯪꯕꯨ ꯑꯩꯅ ꯏꯇꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯌꯦꯡꯉꯣ ꯏꯕꯨꯡ ꯇꯔꯦꯠꯅ ꯆꯦꯠ ꯑꯋꯥꯡꯅ ꯈꯥꯗꯨꯅ ꯊꯝꯂꯕꯅꯤꯅ ꯊꯣꯛꯄꯁꯨ ꯉꯝꯗꯦ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯒꯅꯤ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯑꯁꯦ ꯃꯥꯒꯤ ꯃꯇꯝ ꯂꯥꯛꯂ ꯃꯥꯜꯂꯤ ꯅꯪꯕꯨ ꯃꯥꯂꯪꯕ ꯃꯥꯁꯨ ꯂꯝ ꯍꯦꯜꯂꯤ ꯑꯩꯕꯨ ꯏꯊꯛ ꯍꯧꯍꯜꯂꯤ ꯁꯅꯥꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯁꯦ ꯅꯣꯡꯆꯨꯞ ꯐꯤꯒꯦ ꯍꯣꯡꯂꯦ ꯆꯤꯡꯌꯥ ꯀꯣꯔꯤ ꯆꯦꯜꯂꯛꯏ ꯍꯜꯂꯁꯤꯔꯥ ꯁꯅꯥꯏꯕꯦꯝꯃ ꯅꯠꯇ꯭ꯔꯒ ꯂꯩꯈꯤꯁꯤꯔꯥ ꯇꯥꯛꯄꯤꯌꯨꯗ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯌꯦꯡꯉꯣ ꯏꯇꯥ ꯆꯥꯟꯅꯕꯤ ꯅꯪꯕꯨ ꯊꯔꯣ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯃꯤꯁꯦ ꯋꯥꯈꯜ ꯍꯛꯆꯥꯡꯁꯦ ꯏꯅꯧ ꯅꯧꯊꯣꯛꯏꯗ ꯌꯨꯝ ꯃꯣꯡꯕ ꯏꯔꯥꯜ ꯌꯥꯏꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯌꯥꯏꯁꯤꯂꯦꯝꯕꯤ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕ ꯈꯣꯌꯨꯝ ꯂꯥꯏꯒꯨꯝ ꯅꯤꯡꯊꯤꯕꯤ ꯇꯥꯏꯕꯪ ꯀꯅꯥꯒ ꯂꯝꯕꯥ ꯄꯥꯕꯤꯅꯕ ꯂꯩꯇ꯭ꯔꯕꯤ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯆꯥꯅꯤ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜꯅ ꯌꯣꯝꯂꯕꯤ ꯅꯨꯆꯥ ꯑꯃꯅꯤ ꯃꯥꯒꯤ ꯃꯈꯥꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯝꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅꯕ ꯂꯩ ꯃꯄꯥꯜ ꯊꯣꯡꯒꯤ ꯀꯨꯌꯣꯝꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯇꯥꯛꯄ ꯅꯠꯇꯦ ꯃꯔꯣꯜ ꯅꯥꯏꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯂꯦꯝꯖꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯥꯟꯕꯤꯅꯤꯗꯣ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯃꯉꯥꯟ ꯁꯅꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯤꯖ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯀꯨꯞꯄ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦꯗꯣ ꯁꯅꯈ꯭ꯌꯥ ꯇꯥꯛꯄꯤꯌꯨꯗꯣ ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯁꯦꯟꯅꯅꯕ ꯃꯤ ꯋꯥꯠꯂꯤ ꯃꯤꯑꯣꯏ ꯑꯅꯤ ꯃꯊꯧ ꯇꯥꯔꯦꯗꯣ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯑꯁꯤ ꯁꯦꯟꯅꯅꯕ ꯅꯆꯥ ꯇꯔꯦꯠꯅꯕꯨꯗꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯌꯦꯡꯃꯛ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯝꯕ ꯅꯨꯄꯥ ꯑꯅꯤ ꯊꯥꯔꯛꯑꯣ ꯍꯥꯏꯗꯅ ꯁꯤꯖ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯁꯅꯈ꯭ꯌꯥꯅ ꯇꯥꯛꯄꯤꯕ ꯍꯥꯏꯄꯤꯕ ꯋꯥꯐꯝꯗ ꯈꯨꯗꯤꯡꯃꯛ ꯅꯅꯥꯏ ꯑꯩꯅ ꯌꯦꯠꯆꯔꯣꯏꯗꯣ ꯑꯗꯨꯕꯨ ꯃꯤ ꯊꯝꯕ ꯃꯇꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯔꯥꯟ ꯑꯁꯣꯏ ꯇꯧꯗꯕ ꯃꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯁꯤꯃꯇꯪꯗꯤ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯒꯦꯗꯣ ꯈꯪꯉꯤꯗ ꯁꯤꯖ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯌꯦꯡꯉꯣꯏ ꯅꯆꯥ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯧ ꯈꯨꯟꯖꯥꯁꯤꯡꯗ ꯑꯊꯤꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯅꯨꯡꯁꯤ ꯆꯥꯅ ꯂꯩꯒꯗꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯆꯪꯉꯛꯇꯨꯅ ꯃꯀꯨꯗ ꯕꯦꯕꯥꯔ ꯇꯧꯕ ꯎꯠꯄ ꯑꯣꯏꯅ ꯃꯀꯣꯛꯇ ꯐꯤ ꯈꯨꯝꯗꯨꯅ ꯅꯃꯧ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯆꯥꯛꯀꯤ ꯄꯥꯎꯖꯦꯜ ꯂꯥꯛꯆꯔꯤꯌꯦ ꯋꯥꯔꯤ ꯃꯔꯛ ꯊꯠꯄꯗꯤ ꯅꯆꯗꯦ ꯏꯃꯥꯁꯤ ꯀꯔꯤꯒꯤ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯤꯅꯣ ꯁꯅꯈ꯭ꯌꯥ ꯅꯃꯧꯅ ꯆꯥꯛꯀꯤ ꯄꯥꯎꯖꯦꯜ ꯂꯥꯛꯑꯦ ꯂꯦꯡꯁꯤꯜꯂꯁꯤ ꯅꯤꯡꯊꯦꯝꯕ ꯈꯨꯜ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯥꯒꯩ ꯑꯣꯏꯕ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯅꯤ ꯅꯤꯡꯊꯦꯝꯕꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯦ ꯍꯥꯏꯕ ꯉꯝꯗꯦ ꯋꯥꯍꯩ ꯑꯅꯤ ꯂꯣꯡꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯨꯄꯥꯅꯤ ꯃꯅꯥꯏ ꯃꯁꯦꯜ ꯉꯥꯛꯇꯨꯅ ꯂꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯄꯥ ꯑꯃꯁꯨꯅꯤ ꯍꯥꯏꯈꯤ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯅꯨꯄꯥꯅꯤ ꯑꯌꯨꯛꯅꯤ ꯊꯧꯉꯝꯕꯅ ꯏꯃꯥꯁꯨ ꯅꯍꯥ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯃꯤꯡ ꯆꯠꯄ ꯏꯄꯥ ꯅꯤꯡꯊꯦꯝꯕꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯆꯠꯄ ꯃꯥꯜꯂꯦ ꯑꯗꯣ ꯑꯩ ꯑꯣꯏꯅ ꯇꯧꯔꯒꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯥꯗꯤ ꯏꯆꯥꯕꯨ ꯂꯥꯞꯅ ꯊꯥꯗꯣꯛꯅꯤꯡꯗꯦꯗ ꯁꯦꯜ ꯄꯥꯏꯕ ꯃꯣꯏꯒ ꯅꯛꯁꯤꯟꯅꯅꯤꯡꯗꯦꯗ ꯐꯔꯤꯈꯩꯗꯤ ꯐꯩꯗꯣ ꯍꯌꯦꯡ ꯑꯋꯥꯕ ꯇꯥꯔꯗꯤ ꯏꯃꯥꯒꯤꯗꯤ ꯏꯆꯥꯅ ꯇꯣꯝꯇꯅꯤ ꯑꯗꯨꯅ ꯅꯨꯡꯁꯥ ꯊꯤꯗ ꯅꯄꯥ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯈꯛ ꯇꯔꯠ ꯂꯩꯖꯕꯅꯤ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯌꯨꯒꯦ ꯏꯃꯥ ꯂꯥꯟꯗ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯒꯤ ꯑꯋꯥꯕ ꯇꯥꯗꯣꯏꯅꯣ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯁꯤꯜꯂꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨꯁꯦ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯕꯁꯦ ꯅꯆꯥꯏꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯩ ꯏꯇꯣꯝꯇ ꯅꯠꯇꯦ ꯏꯇꯥꯎ ꯌꯨꯍꯦꯟ ꯏꯕꯥꯅꯤꯅꯤ ꯊꯧꯉꯝꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯄꯤꯛꯂꯕ ꯌꯨꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯍꯤꯡꯂꯤꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯅꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯧꯉꯝꯕ ꯅꯤꯡꯊꯦꯝꯕꯒꯤ ꯂꯩꯀꯣꯜ ꯁꯦꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯅꯤ
ꯊꯧꯉꯝꯕ ꯑꯃꯗꯤ ꯃꯇꯥꯎ ꯌꯨꯍꯦꯟꯕꯒ ꯂꯩꯀꯣꯜ ꯑꯗꯨ ꯁꯦꯡꯗꯣꯛꯏ꯫ ꯊꯧꯉꯝꯕꯅ ꯑꯩꯕꯨ ꯏꯁꯤꯡ ꯑꯣꯈꯥꯛ ꯈꯧꯔꯥꯡꯂꯤꯗ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯌꯨꯝꯁꯤꯁꯨ ꯑꯣꯈꯥꯛ ꯆꯥꯎꯏꯅꯦ ꯁꯤꯅꯅꯤꯀꯣ ꯃꯤ ꯊꯝꯃꯤꯁꯦ ꯑꯥꯗ ꯅꯨꯄꯤ ꯑꯃꯗꯤ ꯂꯩꯔꯤ ꯏꯁꯤꯡꯒꯤꯗ ꯊꯛꯀꯦ ꯍꯥꯏꯒꯦ ꯆꯜ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯀꯔꯤꯕ ꯏꯁꯟ ꯀꯥꯏꯅ ꯁꯅꯥꯏꯕꯦꯝꯃ ꯀꯧꯒꯗꯕ ꯀꯣ ꯅꯪ ꯃꯤꯅꯧꯔꯥ ꯅꯃꯥꯏꯗꯣ ꯈꯨꯝꯂꯤ ꯐꯤꯗꯣ ꯍꯥꯡꯗꯣꯛ ꯍꯨꯔꯥꯟꯕꯗꯧꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯁꯅꯥꯏꯕꯦꯝꯃ ꯈꯪꯖꯗ ꯇꯧꯕꯅꯤ ꯋꯥꯔꯧꯕꯤꯔꯣ ꯅꯨꯡꯁꯥꯁꯤꯅ ꯁꯥꯃꯟꯕꯒꯤ ꯀꯣꯛꯁꯤ ꯀꯨꯞꯁꯤꯟꯖꯕꯅꯤ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯦ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯁꯦ ꯅꯪꯅ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯕ ꯃꯤꯔꯣ ꯍꯥ ꯅꯪꯒꯨꯝꯕ ꯑꯃꯣꯠꯄ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯊꯧꯉꯝꯕ ꯃꯃꯥꯏꯗ ꯈꯨꯝꯂꯤꯕ ꯐꯤꯗꯨ ꯅꯨꯡꯁꯤꯠꯅ ꯍꯥꯏꯗꯣꯔꯛꯏ ꯁꯥꯎꯕꯤꯈꯤꯅꯨ ꯃꯇꯨꯡ ꯍꯩꯖꯔꯨꯏ ꯁꯅꯥꯏꯕꯦꯝꯃ ꯑꯥꯏ ꯀꯩ ꯈꯨꯕꯁꯅꯣ ꯑꯁ ꯀꯥꯎꯏꯍꯦ ꯉꯥꯡꯊꯣꯛꯎꯔꯒ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯏꯕꯣ ꯅꯆꯜꯗꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯅꯦ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯅꯤ ꯑꯩ ꯍꯥꯏꯔꯨꯒꯦ ꯑꯁ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯊꯤꯔꯤꯁꯦ ꯑꯁꯤ ꯑꯣꯏꯔꯦ ꯑꯩꯅ ꯉꯥꯡꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯄꯥꯝꯁꯤꯜꯂꯦꯅ ꯇꯧꯔꯤꯁꯦ ꯌꯣꯌꯦꯟ ꯑꯥꯏ ꯀꯣꯛꯄꯨ ꯆꯥꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯝꯃꯒ ꯑꯃꯨꯛ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯒ ꯆꯠꯈ꯭ꯔꯦ ꯕꯦꯔꯥꯅꯤꯀꯣ ꯃꯣꯏ ꯁꯦꯜ ꯄꯥꯏ ꯃꯆꯥꯁꯤꯡꯁꯦ ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯖꯥꯠꯂ ꯈꯪꯗꯦ ꯋꯥꯍꯩ ꯈꯣꯟꯗꯥꯗꯤ ꯍꯥꯎꯇꯦꯍꯦ ꯑꯁ ꯑꯩꯗꯨꯅꯤ ꯀꯥꯏꯗ ꯀꯅꯥ ꯈꯪꯖꯩꯒꯦ ꯑꯗꯣ ꯏꯁꯤꯡꯒ ꯊꯛꯆꯅꯤꯡꯗ꯭ꯔꯤ ꯑꯁꯤ ꯑꯣꯏꯔꯝꯅꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯏꯕꯨꯡꯉꯣ ꯃꯥꯅ ꯄꯤꯔꯛꯄ ꯏꯁꯤꯡꯒ ꯊꯛꯎ ꯂꯥꯎꯅꯨꯀꯣ ꯑꯃꯨꯛ ꯉꯥꯎꯔ ꯆꯠꯆꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯏꯁꯤꯂꯦꯝꯕꯤꯅ ꯊꯧꯉꯝꯕꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯃꯤ ꯏꯔꯥꯡꯃꯤ ꯅꯣꯛꯇꯨꯅ ꯑꯝꯇ ꯉꯥꯏꯈꯣꯕ ꯁꯛꯍꯦꯟꯕ ꯏꯕꯨꯡ ꯅꯪꯕꯨ ꯀꯔꯤ ꯁꯅꯥꯏꯕꯦꯝꯃ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯏꯕꯨꯡꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕꯃꯛꯇꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯨꯗꯅ ꯀꯔꯤ ꯃꯤꯠꯌꯦꯡꯅꯩ ꯑꯁ ꯍꯥꯏꯅꯈꯤꯗ꯭ꯔꯦꯗ ꯁꯅꯥꯏꯕꯦꯝꯃ ꯑꯩꯈꯣꯏꯒ ꯁꯅꯥꯏꯕꯦꯝꯃꯒ ꯌꯦꯡꯅꯕꯗ ꯌꯥꯝ ꯈꯦꯠꯅꯩꯗ ꯑꯩꯈꯣꯏꯗꯤ ꯁꯅꯥꯏꯕꯦꯝꯃ ꯍꯣꯏꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯟꯒꯨꯝꯕꯅꯤꯗꯣ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖꯕꯨ ꯂꯥꯝꯒꯤ ꯅꯤꯡꯖꯗꯦꯗꯣ ꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ ꯁꯅꯥꯏꯕꯦꯝꯃꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ ꯌꯥꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯤꯁꯤꯡꯗ ꯅꯪ ꯐꯨꯗꯦꯛꯍꯟꯅꯤꯡꯗꯤ ꯌꯥꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯂꯩꯗꯣꯏꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯁꯨ ꯅꯪꯇꯅꯤ ꯑꯄꯥꯝꯕ ꯅꯨꯄꯥꯗꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯗꯦ ꯍꯦꯛꯇ ꯅꯝꯂꯩ ꯂꯩꯁꯤꯅꯤ ꯁꯛꯍꯦꯟꯕ ꯑꯩ ꯁꯪꯉꯦꯀꯣ ꯑꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯅꯨꯄꯤꯅꯒ ꯀꯦꯜꯂꯤꯀꯣ ꯅꯨꯄꯥꯁꯦ ꯑꯗꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥ ꯐꯕ ꯃꯤꯗꯗꯤ ꯃꯥꯟꯗꯦ ꯃꯁꯤꯒ ꯂꯧꯔꯗꯤ ꯏꯃꯨꯡ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯁꯛꯄꯨꯗꯤ ꯌꯥꯏꯕ ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯑꯁ ꯑꯁꯤꯗꯣ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯑꯩ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯃꯁꯛ ꯐꯖꯔꯁꯨ ꯑꯁ ꯆꯠꯂꯍꯦ ꯅꯨꯄꯤꯅꯤ ꯏꯔꯥꯡ ꯀꯥꯞꯁꯤꯜꯂꯒ ꯅꯪ ꯌꯨꯝ ꯍꯟꯗꯣꯔꯤꯕ ꯍꯥ ꯁꯛꯇꯥꯁꯤꯗꯤ ꯀꯣꯛ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯅꯩꯊꯠꯂꯣ ꯀꯥꯔꯤꯕ ꯅꯥꯄꯜꯁꯦ ꯑꯝꯇ ꯊꯨꯗꯦꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗ ꯇꯧ ꯑꯩ ꯑꯣꯏꯔꯗꯤ ꯀꯣꯛ ꯌꯥꯊꯣꯛꯑꯒ ꯂꯥꯛꯅꯒꯗꯕꯅꯤ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯏꯁꯤꯂꯦꯝꯕꯤꯒ ꯊꯧꯉꯝꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯃꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣꯟꯗ ꯇꯛꯄ ꯀꯟꯕꯗꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯅ ꯍꯥꯏꯕ ꯌꯥꯊꯣꯛꯇꯨꯅ ꯑꯋꯨꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯆꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯌꯨꯛꯅꯤ ꯀꯔꯤꯅꯣꯅꯦ ꯃꯧꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯅꯦ ꯑꯩꯕꯨ ꯍꯧꯗꯣꯛꯁꯤꯔꯅꯦ ꯑꯃꯨꯛ ꯍꯧꯗꯣꯛꯂꯨꯔꯒ ꯍꯣꯏꯗ ꯃꯤ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯑꯩ ꯍꯧꯗꯣꯛꯑꯔꯣꯏꯗ ꯌꯥꯍꯧꯔꯛꯄꯁꯤꯗ ꯀꯩꯅꯣ ꯑꯇꯦꯛ ꯑꯀꯥꯏ ꯉꯥꯛꯇ ꯎꯔꯦ ꯌꯨꯝꯅꯦ ꯁꯤꯕꯨ ꯁꯪꯒꯣꯜ ꯌꯥꯝꯃꯥꯟꯈꯩ ꯍꯦ ꯅꯨꯄꯤ ꯑꯩ ꯍꯧꯒꯠꯂꯛꯏꯁꯦ ꯀꯩꯅꯣ ꯈꯔ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯀꯩꯅꯣ ꯁꯦꯝ ꯁꯥꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯆꯥꯛ ꯑꯣꯏꯅ ꯊꯣꯡꯂꯛꯀꯦ ꯀꯥꯏꯗꯒꯤ ꯏꯃꯧꯅꯣ ꯑꯩꯁꯦ ꯁꯅꯥꯏꯕꯦꯝꯃ ꯈꯪꯂꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯅꯥꯏꯕꯦꯝꯃ ꯀꯧꯒꯗꯕ ꯊꯛ ꯈꯥ ꯅꯥꯏꯗꯕ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔ ꯌꯥꯎꯗꯅ ꯀꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯩꯁꯦ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯅꯤꯡꯊꯦꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯖꯕꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯁꯥꯎꯅꯨꯀꯣ ꯈꯪꯗ ꯇꯧꯕꯅꯤ ꯏꯃꯥꯅ ꯈꯔꯁꯨ ꯂꯨꯅ ꯅꯥꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯏꯃꯣꯠ ꯃꯣꯏꯈꯩ ꯍꯟꯗꯣꯛꯀꯦ ꯇꯧꯏ ꯈꯔ ꯅꯥꯟꯅ ꯂꯩꯌꯨ ꯀꯗꯥꯏ ꯑꯩꯒꯤ ꯏꯔꯨꯖꯐꯝꯗꯤ ꯑꯁ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯑꯩꯁꯤ ꯏꯔꯨꯖꯗꯣꯏꯕ ꯑꯩ ꯂꯣꯏꯔꯦ ꯇꯧꯔꯤꯁꯤꯗꯤ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯃꯊꯣꯡ ꯆꯥꯕ ꯌꯨꯝꯕꯥꯜ ꯅꯠꯇꯦꯗ ꯁꯅꯥꯏꯕꯦꯝꯃ ꯏꯃꯧꯅꯕꯨ ꯂꯩꯕ ꯍꯩꯅꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯤ ꯃꯜꯂꯕ ꯇꯦꯠꯂꯕ ꯌꯨꯝꯁꯤꯗ ꯌꯥꯏꯁꯤꯂꯦꯝꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯧꯅꯤ ꯀꯩꯁꯨ ꯈꯪꯗꯦ ꯃꯥꯒꯤꯕꯨ ꯃꯅꯦꯝ ꯑꯣꯠꯄꯁꯤꯅꯤ ꯅꯨꯄꯥ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗꯦ ꯏꯄꯥꯝ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯕ ꯃꯐꯝ ꯑꯗꯨ ꯂꯩꯔꯨꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯑꯁꯣꯝꯕꯤꯁꯦ ꯄꯨꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯍꯥꯟꯅ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧ ꯇꯧꯗꯦꯅ ꯁꯅꯥꯏꯕꯦꯝꯃ ꯑꯩꯗꯤ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯅꯪꯅ ꯏꯃꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅ ꯁꯤꯖꯤꯟꯅꯒꯅꯨ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯁꯦ
ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯅꯪꯒꯤ ꯅꯅꯦꯝꯅꯤ ꯑꯩꯗꯤ ꯃꯥꯕꯨ ꯏꯃꯥꯅꯤ ꯈꯟꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯁꯤꯒꯨꯝꯕ ꯌꯨꯝꯁꯤꯗꯕꯨ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯅꯪ ꯆꯠꯅꯤꯡꯂꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯅꯪꯕु ꯄꯣꯟꯒꯤ ꯁꯦꯛꯂꯥꯃꯒꯨꯝ ꯐꯖꯤꯟꯗꯦ ꯑꯩꯗꯤ ꯅꯪꯕु ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯁꯨꯝꯅ ꯅꯤꯡꯒꯥꯏ ꯁꯪꯗꯥꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯣꯜꯂꯕꯤ ꯃꯅꯦꯝ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯊꯨꯕ ꯇꯝꯃꯨ ꯆꯥꯛ ꯂꯥꯝꯃꯦ ꯁꯤ ꯈꯪꯗ꯭ꯔꯣ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯥꯏꯅꯤ ꯈꯪꯂꯕ꯭ꯔꯥ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯂꯣꯏꯗꯧꯔꯦ ꯏꯃꯧꯅꯅꯦ ꯆꯥꯛ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯁꯥꯎꯒꯅꯨꯁꯦ ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯅꯠꯇꯦ ꯀꯩꯅꯣ ꯐꯖꯔꯣꯏꯗꯤ ꯀꯩꯅꯣ ꯀꯩ ꯏꯟꯖꯥꯡꯅꯣ ꯊꯣꯡꯉꯤꯗꯣ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯉꯤꯌꯦ ꯑꯗꯨꯒ ꯄꯥꯛꯅꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯀꯅꯥ ꯆꯥꯅꯒꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯥꯡ ꯆꯥꯔꯛꯇꯦ ꯑꯩꯗꯤ ꯉꯥ ꯆꯥꯅꯤ ꯉꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯊꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯦꯡꯉꯨ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ ꯁꯤꯁꯤ ꯑꯝꯇ ꯊꯛꯊꯧ ꯏꯆꯥ ꯅꯨꯄꯥ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯂꯥꯟꯖꯥꯎ ꯊꯣꯛꯀꯅꯤ ꯌꯦꯡꯉꯣꯏ ꯏꯃꯥ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥꯗꯨ ꯂꯩꯔꯨꯒꯦꯀꯣ ꯌꯥꯏꯁꯤꯂꯦꯝꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯃꯄꯥꯝꯗ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯐꯅ ꯆꯠꯇꯅꯕ ꯍꯥꯏꯕꯁꯨ ꯌꯥꯔꯝꯗꯦ ꯉꯁꯤꯁꯨ ꯃꯄꯥꯝꯗ ꯆꯠꯇꯣꯏꯒꯤ ꯊꯣꯔꯛꯏ ꯑꯌꯨꯛꯅꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯏꯃꯧꯕꯨ ꯑꯌꯨꯛꯁꯤꯗ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯑꯩꯅ ꯏꯔꯨꯕꯗ ꯇꯨꯝꯕ ꯐꯅꯦꯛꯇꯣ ꯁꯨꯔꯝꯗꯕꯅꯤ ꯑꯗꯨ ꯑꯝꯇ ꯊꯥꯗꯣꯛꯑꯣ ꯑꯩ ꯑꯍꯤꯡ ꯂꯛꯄꯁꯨ ꯌꯥꯏ ꯅꯆꯥꯅꯨꯄꯥꯗ ꯈꯔ ꯍꯥꯏꯍꯧꯔꯣ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯣꯏꯅ ꯃꯄꯥꯝꯗ ꯂꯦꯛꯄ ꯆꯠꯄꯁꯤ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯅꯨꯃꯤꯠ ꯆꯪꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯅꯕ ꯇꯧꯀꯣ ꯌꯥꯝ ꯌꯦꯡꯁꯤꯜꯂꯤꯅꯦꯕ ꯆꯠꯅꯤꯡꯉꯤ ꯀꯨꯁꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯀꯨꯁꯤ ꯅꯣꯏꯒꯤ ꯌꯨꯝ ꯌꯦꯡꯒꯣꯟ ꯃꯥꯟꯕ ꯑꯇꯦꯛꯄ ꯆꯥꯅꯤꯡꯕ ꯏꯅꯤꯡꯇꯝꯅ ꯆꯥꯕ ꯐꯪꯗꯕ ꯃꯐꯝꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣꯕ ꯑꯩꯁꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯀꯥꯎꯔꯕꯣ ꯍꯟꯗꯣꯛꯁꯤ ꯆꯠꯀꯦ ꯀꯌꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨ ꯌꯦꯡꯉꯨꯅꯦ ꯍꯦ ꯅꯪꯅ ꯀꯥꯔꯤꯕ ꯅꯥꯄꯜꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯇꯦꯛꯂꯛꯀꯅꯤꯀꯣ ꯑꯗꯨꯛ ꯑꯆꯧ ꯃꯆꯥ ꯈꯥꯏꯕ ꯈꯨꯠꯀꯟ ꯄꯥꯡꯒꯜꯂꯤ ꯍꯥꯏꯗꯅ ꯏꯆꯥꯗ ꯑꯋꯥꯕ ꯇꯥꯡꯉꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯊꯣꯛꯇꯣꯏꯕ ꯃꯃꯥ ꯏꯆꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯗ ꯃꯄꯥꯝꯗꯅꯤ ꯃꯅꯝꯃꯅ ꯕꯦꯝꯃ ꯅꯪꯕꯨ ꯀꯐꯨꯠ ꯀꯅꯥꯏꯒꯤ ꯌꯨꯝꯗ ꯂꯩꯔꯤꯗꯣ ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯊꯣꯡꯉꯝꯕꯗꯣ ꯀꯣꯛ ꯄꯨꯔꯒ ꯃꯐꯝꯁꯤ ꯂꯩꯌꯨ ꯏꯅꯝꯁꯤ ꯑꯩꯅꯦ ꯂꯩꯅꯤꯡꯗꯕꯅ ꯅꯥꯔꯦ ꯇꯤꯂꯥꯏꯈꯣꯝꯕꯤꯗꯨꯝ ꯆꯨꯏ ꯍꯅꯨꯕꯤ ꯑꯃ ꯂꯩꯗꯨꯅ ꯍꯅꯨꯕꯤ ꯃꯅꯝ ꯍꯦꯛ ꯅꯝꯈꯩ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯁꯤꯗ ꯆꯠꯂꯁꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗꯦ ꯑꯁ ꯃꯥꯅ ꯍꯦꯛꯇ ꯂꯝ ꯍꯦꯟꯕ ꯌꯥꯗꯂꯛꯇ ꯌꯥꯕ꯭ꯔꯣ ꯃꯤ ꯏꯆꯟ ꯃꯇꯣꯝꯇꯅꯤ ꯂꯝ ꯍꯦꯜꯂꯤꯅ ꯃꯥꯒꯤꯗꯣ ꯑꯃꯨꯛꯇꯪ ꯈꯪꯍꯟꯗ ꯌꯥꯔꯔꯣꯏ ꯈꯪꯗꯦꯗ ꯏꯅꯝꯁꯤ ꯑꯩ ꯀꯔꯤ ꯅꯨꯡꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯅꯣꯗꯣ ꯑꯗꯨ ꯍꯦꯛ ꯌꯧ ꯑꯁ ꯑꯩ ꯈꯪꯗꯦ ꯂꯩꯅꯤꯡꯉꯛꯇ꯭ꯔꯤ ꯌꯨꯝꯁꯤꯗ ꯍꯟꯗꯨꯝ ꯍꯟꯅꯤꯡꯉꯤ ꯏꯆꯥ ꯂꯥꯛꯑꯃꯤꯗꯅ ꯃꯅꯝꯃ ꯅꯪ ꯆꯪꯈ꯭ꯔꯣ ꯑꯩꯅꯦ ꯅꯆꯜꯒ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯒꯦ ꯍꯣꯏ ꯃꯥꯁꯤ ꯕꯦꯝꯃ ꯑꯗꯨꯗꯤ ꯏꯅꯝꯁꯤ ꯆꯪꯉꯦꯀꯣ ꯏꯃꯥꯒꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯣ ꯏꯃꯥ ꯄꯥꯝꯗꯦ ꯅꯪꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯛꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯅꯌꯨꯝ ꯄꯥꯜꯂꯁꯤꯐꯥꯎꯗ ꯑꯗꯨꯝ ꯇꯧꯕꯗꯤꯅꯦ ꯏꯃꯥ ꯁꯥꯎꯅꯤꯡꯉꯤ ꯅꯅꯦꯕꯨ ꯀꯤꯅ ꯆꯠ ꯑꯁ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯑꯦ ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯕ ꯅꯠꯇꯦ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧꯒꯤ ꯊꯕꯛ ꯇꯧ ꯑꯩꯈꯣꯏꯕꯨ ꯆꯥꯡ ꯇꯥꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯅꯪ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯟꯕꯤ ꯑꯗꯨꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯏꯃꯥ ꯄꯥꯝꯗꯦ ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯑꯣꯏꯅ ꯈꯟꯒꯅꯤ ꯅꯪꯒꯤ ꯅꯅꯦꯝꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯈꯟꯗꯣꯏꯁꯦ ꯉꯁꯤꯒꯤꯗꯤ ꯂꯦꯛꯑꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯨꯝꯁꯤ ꯂꯥꯛꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩꯀꯣ ꯍꯥꯏꯁꯤꯅꯤ ꯏꯅꯤꯡꯇꯝ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯄꯨꯡꯆꯩ ꯆꯩ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯃꯣꯏꯅ ꯄꯥꯝꯅ ꯈꯣꯏꯗꯥꯅ ꯂꯧꯈꯤꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯠ ꯆꯠꯂꯛꯇ꯭ꯔꯕꯗ ꯊꯧꯉꯝꯕ ꯁꯥꯎꯅꯤꯡꯂꯝꯃꯤ ꯏꯃꯥ ꯅꯥꯄꯪꯕꯤ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯏꯃꯥ ꯂꯥꯛꯏ ꯏꯃꯥꯁꯦ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯀꯔꯤꯒꯤ ꯊꯕꯛ ꯇꯧꯕ ꯑꯩꯅ ꯏꯁꯤꯡ ꯁꯣꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕ ꯈꯨꯠꯁꯤꯅ ꯀꯃꯥꯏꯅ ꯏꯁꯤꯡ ꯁꯣꯛꯇꯣꯏꯅꯣꯕ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯩꯁꯦ ꯃꯃꯥ ꯑꯣꯏꯗꯣꯔꯕꯅꯤ ꯏꯃꯥ ꯁꯣꯛꯂꯨꯔꯒꯦ ꯉꯥꯏꯍꯥꯛꯇꯅꯤ ꯃꯅꯦꯝ ꯃꯥꯅ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯃꯃꯧ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯧꯅ ꯃꯅꯦꯝꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯗꯨꯅ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯖꯤꯜꯂꯤ ꯈꯪꯕ꯭ꯔꯥ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯃꯤ ꯃꯁꯛ ꯈꯪꯗꯕ ꯑꯩꯅ ꯉꯁꯥꯏꯗꯤ ꯏꯁꯤꯡ ꯑꯁꯤ ꯁꯣꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯅꯈꯖꯥꯏꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯨꯔꯣ ꯅꯪ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯏꯃꯧꯅ ꯄꯥꯝꯗꯕ ꯇꯧꯔꯔꯣই ꯃꯇꯧ ꯑꯗꯨ ꯊꯧꯉꯝꯕ ꯃꯍꯥꯛꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯋꯥꯡꯕ ꯁꯥꯒꯩ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯣꯛꯑꯁꯨ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯁꯣꯛꯄ ꯌꯥꯕ꯭ꯔꯥ ꯇꯨꯀꯠꯆꯩ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯣꯡꯂꯤꯕ ꯅꯪꯒꯤ ꯅꯥꯄꯜꯗꯣ ꯑꯩꯒꯤ ꯁꯦꯡꯂꯕ ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯥꯟꯅꯗꯦ ꯆꯟꯅꯗꯦ ꯑꯩꯒꯤ ꯃꯥꯏꯗ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯑꯩꯁꯤ ꯉꯁꯤ ꯐꯥꯎꯗ
imai pan ku pan se ha ju ma sa nu pi nang gi na ma na pa tau zaba sa sa se to ikoi gi se to bi yar phara ba su phatra ba su nang gi nu pi ai na mu warak pa da kana thing doi ba ha phara ki ja su yeng ni ai se ibung ta ki manung da nai tum yong sabi ma sa nang ikoi pap da ta aga na thoi do mangal lu ra ha nang gi na ram se to ga ha ba di nang mu ikusina pe na phu ya taibang pharok tri ba ngang du gi khanduna nang khut tha da bani akana thau kai sina asun babu asuk usitri sigai ha sel pai rai duna tapal na yom li banang khongpak sna tin na karok tuna madu phau pe lu nang nupi ai khut thani nupi ai sidi mapure ba kin sakada khanglabra chal imung da na thau to nang gi khangpok sangman me yom sida ai lai bi doi ba man bro ha nang da nupa ai yumi sa do khu sakhi ni nang gi ni se suk lai lai roi ai sun nupa wa te mawoi da bi nang na nupa wa te miyam gi no na famoi du na pun su len doram sil na izat lai ba ya da sakrosa na si he ban mi da gi ibani mari ta naram adubu taibang phau ju mangang adu shu am ya chakini ye ima gi bu imo sem da kham se isa awa bu da ta ba ta yengoi moi di mi sang sang ga lai ba ni ikoi gi bi ima isa gi ni hai ba ta kana su le pi na ba lai se am ta kham mo ima chani sa ki sa mi ba mani ma da asum na thi da ngang ai ta ba ngam ti moi na sel pai ai du na tong ni mu tau su ai loi theng na ga ni hai na ba lai mi sang sang ga lai ta ba sel pai da mi da thok pa thong dok ti ut na wai na khum du tham mi asum aran pu thok pi de sel pai ba sang ga lai ba mi gi na kari gu ma thok dok ka ma thok pa da lai kai sara sale do thong ngam na yai si len bi da khong pak na kaw hai du na lai kai sara sale kari gi adum na kap ka na pa ai lai ni da isa gi ma tu na ma sok pa ya bra ha tu pi da ma khong na kaw ba isa na kari la ha ipa da hai papa ai kai su lan ni moi nei ba yam o ni ai lai ba gam roi moi nei u sa sa ni roi pu bu na pu bi ma bu da di pi yo chai khang ba gam tre ha cha cha ai gi sa na ka shu tong do po ta moi na tok ta thi to ni to ba ai na di tu la tar ba mi bu ka ya da nu shi ba khang ga ni ai gi mi tha du na ma bu pu lu ke haba ma bu pu lu so adu ga ma bu sa thi ni o lo ma na ai bu ngasi phau da isa gi mi lu pi rang urak ta ba se ngasi di mapai gi mang da aduk thamoi sok na kap la ba isa na thamoi sok na kap la ga ai kam tau ni yeng ani ai lem na tharoi ai kana lai thongam babu thori lak tu na sing dun pur ma ai kana no khang jama ai na duk nu na to raga ai isa adu so hojik ai isa gi phibam sida tanza tu da masagi sajal khang ba mama ma di yum da laiti masi na ri hai dun sakhi bani mapa na kaya da masani ngol bu nungsiba asum aral thidana masama gi mi lupi rang ubada puksil tap thaba ngamchi ningthemba nungsagum na saurami kanana su phathabi na balaite hena gi hairi saphaba nupa krana ai thongamba ikoi nangbu lu bulai nasani yana ikoi gi mangthana sa kai baram gi ai gi sa noi na phadu na putoino ai gi sa lan pu bayar mama ai gi matha da ki ai gi sa setu na pu bayar imagum labi siri angam bagya thak aduna imana tapira thongambana kari maramgi kari na tik leidana ai bu phadoi ba ha thongna phaba kana ai bu pharu la noi kanam tana ai gi masok payar ai gi ni warak pada kai gi noi yawri ha nang di irin zan hai biya de thongna yam phaida nang na nang gi nupi da thongna pharasu ikoi de phaba yar nang na khong na kawri bi nupi do ikoi mayam gi di sanai bi am sok nang di ikoi na thori na kongkoi lak tu na phadu nu bu ta ba khut thok na khat na rami nupa sang yeng na rami adubu mi ama khaktaga miyoi taraga khatna matamda maithi batai miya mangda lambi da thongam babu thori lak tu na ching tu na pure ai gi sa gi kai maral to lekai ai gi sa phakre ai gi sa ta kan dio ima gi thongam ba ima ni sa bu kan ni e kana na su isa gi som thorak trabasu lambi tu the yeng liba miyam gi thamoi su nungai naramti adubu masil tong mi na tarok panina kari su hai bangam de thamoi da nungai ta banatana manamana kamdawi anam yam kan khodana hausikti nungai ramani ma ne khoi gi bemada khongpang na kawi kai as mama aswam bi sisu kap ta inari oira ma len tawrisi ma taw siu bada thone nungai ti da so yai silen bi ma ne ngonda ngami haina tawki bada hausikti ai kana no khangamani lekhom le nang na sarok ma nei bu ma gi makha da legadabani kai ma di ai gi khongya gi fuloidana mapuji su lehen ga dabani khara su khanga da yadabani kai
ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯥꯅ ꯏꯆꯜꯗ ꯈꯣꯡꯅ ꯁꯣꯛꯄꯒꯤ ꯃꯇꯤꯛꯂꯣ ꯍꯥ ꯏꯅꯝꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯊꯧꯉꯝꯕ ꯊꯧꯔꯦꯅ ꯄꯨꯟꯗꯨꯅ ꯊꯝꯂꯒ ꯅꯤꯡꯊꯦꯝꯕꯒꯤ ꯃꯅꯥꯏꯈꯩꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯂꯝ ꯏꯪꯈꯣꯜ ꯆꯥꯎꯕꯅꯤꯅ ꯐꯠꯇꯕ ꯃꯤꯒꯤ ꯗꯟꯗꯤ ꯄꯤꯐꯝ ꯑꯣꯏꯅ ꯆꯥꯎꯅ ꯊꯝꯃꯤ ꯑꯩꯕꯨ ꯐꯨ ꯍꯥꯠꯂꯣ ꯃꯤ ꯑꯃꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯗꯨꯅ ꯊꯧꯅꯥ ꯐꯕ ꯁꯥꯔꯤꯕ ꯅꯣꯏꯗꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯅꯤ ꯀꯔꯤꯒꯤ ꯀꯤ ꯅꯨꯄꯥ ꯆꯥꯡꯌꯦꯡꯅꯁꯤ ꯑꯩꯕు ꯊꯥꯗꯣꯛ ꯃꯇꯥꯎꯕꯨ ꯐꯨꯈ꯭ꯔꯦ ꯇꯥꯕꯗ ꯌꯨꯍꯦꯟ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯁꯥꯕꯨ ꯐꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯌꯥꯏꯁꯤꯂꯦꯝꯕꯤ ꯍꯩꯅꯗꯅ ꯅꯣꯛꯇꯨꯅ ꯊꯧꯅꯥ ꯌꯥꯝ ꯐꯈꯤꯗ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯕ ꯍꯥ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯐꯩ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯗꯤ ꯑꯁꯨꯝ ꯇꯧꯈꯤꯗ꯭ꯔꯣ ꯅꯃꯤꯠꯀꯥꯗꯣ ꯄꯪ ꯌꯦꯡꯒꯅꯨ ꯑꯗꯨꯛ ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯉꯥꯏ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗꯦ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤ ꯍꯥꯠꯇꯣꯛꯄ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯏꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯇꯧꯒꯗꯕꯅꯤ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯒꯅꯤꯅꯦ ꯏꯆꯥꯒꯤ ꯅꯄꯥ ꯑꯩ ꯂꯩꯔꯦ ꯃꯥꯕꯨ ꯑꯩꯒꯤ ꯈꯥꯗ ꯂꯩꯕ ꯑꯩ ꯄꯥꯝꯃꯤ ꯑꯩꯒꯤ ꯈꯥꯗ ꯂꯩꯔꯒ ꯑꯩꯅ ꯏꯅꯤꯡ ꯇꯧꯕꯗ ꯀꯩꯁꯨ ꯌꯦꯠꯇꯕ ꯁꯤꯗ ꯃꯥꯕꯨ ꯂꯩꯍꯟꯕ ꯄꯥꯝꯃꯤ ꯃꯥꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯊꯣꯡꯂꯨꯔꯕ ꯃꯜꯂꯕ ꯆꯔꯩ ꯐꯤꯃꯟꯕꯨ ꯃꯈꯨꯠꯃꯛꯅ ꯑꯩ ꯁꯨꯍꯟꯕ ꯄꯥꯝꯃꯤ ꯏꯆꯥꯅ ꯄꯥꯝꯕ ꯏꯄꯥꯅ ꯇꯧꯍꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯈꯤꯅꯤ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯅ ꯆꯠꯄ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯏꯃꯧ ꯏꯕꯦꯝꯃ ꯇꯣꯜꯂꯕꯗ ꯅꯥꯏ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯍꯟꯕꯤꯅꯨ ꯏꯆꯥꯁꯤ ꯅꯨꯄꯥꯅꯦ ꯌꯥꯝꯅ ꯉꯥꯡꯅꯐꯝ ꯑꯣꯏꯕ ꯇꯥꯏ ꯏꯃꯧꯒꯤ ꯆꯔꯩ ꯐꯤꯃꯜꯗꯣ ꯏꯃꯥꯁꯨꯒꯤ ꯏꯆꯥꯗ ꯑꯗꯨ ꯀꯜꯂꯕ ꯋꯥꯐꯝꯗꯣ ꯍꯥꯏꯕꯤꯒꯅꯤ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯏꯃꯧꯒꯤ ꯅꯈꯣꯡꯗ ꯇꯨꯗꯨꯅ ꯍꯥꯏꯖꯔꯤꯌꯦ ꯊꯧꯉꯝꯕꯅ ꯅꯆꯤꯜ ꯑꯗꯨ ꯊꯤꯕ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯈꯣꯡꯅ ꯀꯥꯎꯁꯨ ꯀꯥꯎꯗꯅ ꯀꯥꯎ ꯍꯦꯟꯅ ꯁꯟꯗꯣꯛꯂꯕꯗꯤ ꯏꯈꯣꯡꯁꯤꯅ ꯄꯤꯅ ꯀꯥꯎꯊꯒꯦ ꯈꯪꯕ꯭ꯔꯥ ꯍꯥ ꯅꯪꯒꯤ ꯈꯣꯡꯗ ꯊꯣꯡꯂꯤꯕ ꯆꯔꯩ ꯐꯤꯃꯜ ꯁꯨꯗꯣꯏ ꯁꯔꯨꯛ ꯊꯋꯥꯏꯁꯤ ꯊꯥꯛꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯃꯈꯥ ꯂꯩꯒꯗꯕ ꯅꯨꯄꯤꯅ ꯉꯝꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯅꯆꯥꯒꯤ ꯃꯔꯝꯁꯦ ꯈꯪꯗꯅ ꯃꯤꯆꯪ ꯆꯪꯂꯤꯕ ꯃꯄꯥ ꯅꯪ ꯑꯩꯅ ꯂꯥꯏꯒꯨꯝꯅ ꯊꯣꯡꯍꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯣꯜꯂꯕꯗꯒꯤ ꯇꯣꯜꯂꯕ ꯋꯥꯈꯜꯅꯤ ꯁꯤ ꯍꯥꯠ ꯑꯩꯕꯨ ꯍꯥꯠ ꯄꯦꯟꯅ ꯍꯥꯠ ꯌꯦꯡꯉꯨꯗꯨ ꯄꯥꯕ ꯅꯪꯒꯤ ꯅꯃꯥꯡꯃꯛꯇꯗ ꯑꯩꯕꯨ ꯃꯈꯣꯡ ꯑꯁꯤꯅ ꯀꯥꯎꯔꯤꯁꯦ ꯑꯁ ꯃꯄꯥ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯃꯈꯣꯡ ꯑꯁꯤꯅ ꯀꯥꯎꯕ ꯅꯨꯄꯥ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯔꯕ ꯍꯦ ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯀꯔꯤ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤ ꯍꯥ ꯅꯆꯥ ꯅꯨꯄꯤꯁꯤ ꯋꯥꯔꯛꯀꯅꯤꯗꯤ ꯈꯪꯗꯦ ꯑꯩ ꯁꯤꯕ ꯀꯤꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯕꯨ ꯍꯥꯠ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯤꯒꯤ ꯈ꯭ꯋꯥꯡꯗ ꯊꯣꯡꯂꯤꯕ ꯆꯔꯩ ꯐꯤꯃꯟ ꯃꯁꯨꯕꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯉꯝꯃꯣꯏ ꯑꯁꯥꯎꯕꯅ ꯍꯦꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯕ ꯉꯁꯤ ꯐꯥꯎꯗ ꯃꯥꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯅꯤ ꯊꯥꯡ ꯑꯁꯥꯡꯕ ꯑꯃ ꯁꯠꯇꯣꯔꯛꯏ ꯄꯂꯦꯝꯏꯃꯥ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯆꯥ ꯑꯩꯅ ꯏꯃꯥꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯀꯣꯟꯗ꯭ꯔꯦ ꯍꯥꯏꯗꯅ ꯐꯠꯇ꯭ꯔꯕꯤꯅ ꯃꯧ ꯃꯥꯒꯤꯗꯃꯛ ꯏꯃꯨꯡ ꯑꯁꯤ ꯃꯍꯤ ꯂꯥꯡꯂꯦ ꯃꯧ ꯑꯃꯅ ꯏꯃꯨꯡ ꯑꯃ ꯁꯤꯡꯀꯠꯂꯤ ꯏꯃꯥꯒꯤ ꯅꯃꯧꯁꯤꯗꯤ ꯃꯗꯨꯒꯨꯝꯕꯗ ꯊꯣꯛꯇ꯭ꯔꯦ ꯅꯄꯜꯅ ꯌꯣꯝꯂꯕꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯋꯥꯐꯝꯗꯒꯤ ꯏꯃꯥꯏꯆꯥ ꯀꯥꯏꯅꯕ ꯇꯥꯔꯦꯀꯣ ꯃꯊꯪ ꯃꯄꯣꯛ ꯂꯥꯡꯉꯣꯟꯗ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯒꯦ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝꯅ ꯇꯧꯕꯤꯅꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯃꯃꯥ ꯑꯩꯕꯨ ꯍꯥꯠꯂꯣ ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯏꯃꯥ ꯂꯩꯌꯦ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯌꯣꯌꯦꯟ ꯑꯩ ꯂꯩꯔꯤꯉꯩꯗ ꯊꯧꯅꯥ ꯐꯕ ꯀꯅꯥ ꯑꯩꯒꯤ ꯏꯇꯥꯎ ꯁꯣꯛꯄ ꯌꯥꯔꯣꯏ ꯏꯃꯥ ꯏꯇꯥꯎ ꯅꯄꯜꯅ ꯌꯣꯝꯂꯕꯤ ꯁꯅꯥꯏꯕꯦꯝꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯅ ꯀꯥꯔꯤꯕ ꯅꯄꯜꯗꯨ ꯇꯦꯛꯂꯛꯄꯗ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯈꯪꯗꯕ ꯑꯣꯏꯌꯨ ꯋꯥꯍꯩꯁꯤꯐꯥꯎ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯕꯅ ꯊꯧꯉꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯥꯡ ꯑꯁꯥꯡꯕꯅ ꯍꯥꯏꯗꯗꯨꯅ ꯀꯛꯈꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯁꯥꯒꯤ ꯂꯨꯔꯦꯜ ꯑꯗꯨ ꯇꯥꯔꯛꯂꯤ ꯏꯗꯅ ꯄꯤꯖꯤꯛ ꯄꯤꯖꯤꯛ ꯀꯥꯞꯄꯤ 이마디 로이드나 나글리드나 이마기 파리 이마부 그리워요 하이바노하 이사야우드나 까람들 라이시게 팟대고 아감마사 또라바 까나 라이스드라바이 코이모 숨는 떠봐 마마이 부수하러 요예나 이마 아들나 꺾어놓으세 아이 이따오 핫기분이다마 아이 이따오 길라만 생각해 이마 ꯑꯩ ꯂꯩꯔꯤ ꯏꯃꯥꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯒ ꯅꯆꯥ ꯈꯔ ꯌꯦꯡꯉꯣ ꯍꯥꯏꯕꯅꯣ ꯏꯃꯥ ꯁꯤ ꯁꯅꯥꯏꯕꯦꯝꯃ ꯅꯪ ꯏꯃꯥꯒꯤ ꯌꯣꯍꯦꯟ ꯅꯪ ꯑꯗꯨꯝꯅ ꯁꯥꯎꯒꯅꯨ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯦ ꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯔꯗꯤ ꯏꯆꯥ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯔꯣꯏ ꯁꯤ ꯃꯤꯁꯪ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯟꯊꯥꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ
Yue, the tao seeing Masaga Makoka Tokai Tato, the lady said. Mama, we be himang magtada, isagi kawai takre. Imada isagi na magkaisa tao pagamtre. Imagi mo ko. Yohen, asawa aping magaloy na ningthemba tam na paisili. Ningthemba mo ngakpa safa bangkarana, Yohen mo tamthi na purami. Ningthemba na. Natao sige misang liba kaido ni. Nangbu di na natao gi manang tataba tari dana. Iya, kangbra na. Nangbu ay tangsang sina natway logi. Yohen masud hawai tari do. Aseng mamarup haiba sidi kay daw nungda awaba tara kanda may layto na selwi. Thongna fan na mayok na gani aseng mamarup amagi thawdang ado Yohen na mataw gi damok thawai taki. Magli na na hindi. Ijaan ni magpo. Mamaigi imang magtada, miyoy ba? Sukpat siya ba? Minungsiya ba't tayaw siya ba? Ay nagasisak ni Masung na agam ba? No'y ginatagda, lieng na na pangbaoyo. Nasakay na ba matamdo na, ay gintamoy na, pen na ba, tugay na ba? Ay napangli ba awa masigom na no'y ginatagtasod tasan o. Imang niya ay doon na adong tungsinat tamlo ba napal na yung labi. Ay mangayon na sabi hinsayay tabi wayramin nangdi. Nangdi ay imang nate nangdi. Ay isa mo at pagambine. Napunsiso pa. Namitagi na pikang na maoyo ko nang lukrasing na sa labi ang mag-iawa mo to. Nang supang ko nang supang. Yay silembi masadong ihag tarang sali. Lupa, ima, ay mo, masakay na bagi may sak na ngawra do na tadoy laymay doon na toy nagkaplito. Matanggi numini pao si tarito mangal sana maso. Masigi managta layba do pao si tabaga tintadana mayong may kay panglay. Kari mataw ko bagi sanakya. Asam aral tida ni hekta miya magipun sibu adong nataw pa. Nasa siglisat kang na. Taungam bagi mamato kari orab ni ha. Hayag bende asigo mataw sitin. Ay layram na badi asum na taglamoy. Ay isa si otong na patida ko. Ay isa da lamin tuhel na badi mapa ay na liam na taray. Ay isa di manigam na nga libi, yay silebi. Ay na piribada dito, matik sarab. Lara sudat na bimoy na ay isa na tatitoy na daw pa. Sanakya, adong tawsan lay na ba? Minong si sarab nang magna. Asiko ba? Asok tamti ba tabag asip ang toklam ni Haipati? Ay noong mo ng kalude ko. Natsahase, yung nagsagay on krabine. Magi mapuroy na. Magi na biwarang paibase, masarat dapat. Kasi po na, sa nagyagi na tataggang dapat, ay nga siniyam sawning eh. Tawag mo sige patsyag eh, ha? Ay ko'y simiyam na kanihay na ng kani, lani sumiti na na. Ni masunat na umati, nanaya iniya sa nagti. Ay tamoy pa wa, asukay. Mamamagit tamoy di, kariway ng kani. Sisa, toklog ka pa no. Sida nang nagkari kape. To. Hey, isa na pibuyam nung si. Isa nung si ba nang ngaro ba ina, isa kay milupi yang umbada, ay ito pang kangkite. Ikot na sida, iya na pa mo hat kare. Asok patabat na bagasi, ay pangtuklo rin. Si, nasasuko ni sisa, putaro. Ay ngahat na tuminalay kay. Yay silimbi magi kada. Kamdaw ay ngon tarot labadi. Mi masakang daba. Nang natanamba, taibang paulja nga siso ay namangan gani. Sanay bima, kari mataw no, nang nataw rin usiwa. Sanay bima po ying mangam kibra. Ngarang kimatawa to, ay di ying mangam di. Mamahoy bimana, uho na to'y nagkang nagkapato. Ado kayo ready, nang ay ngon nawa makairat. Mga nataw mo na mga napangi doon. Mi masakang daba. Ako'y gumasidi, asum nataw mo daba ni. Nang ay ngon nasabing-sabing nga nga daw ay rabadi. Nang so, mapamastigi toki biyani. Sanay bima, ay bungang bigani.
ꯏꯃꯥꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯤ ꯀꯣꯟꯅ ꯆꯪꯉꯛꯀꯦ ꯍꯥꯏꯌꯣ ꯑꯩ ꯇꯨꯝꯍꯧꯔꯦ ꯍꯥꯏ ꯃꯃꯥ ꯆꯪꯂꯛꯏ ꯏꯃꯥꯒꯤ ꯌꯥꯏꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤ ꯅꯪ ꯅꯨꯄꯤꯅꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯥ ꯍꯥ ꯑꯩ ꯅꯨꯄꯤ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯍꯥ ꯃꯥ ꯑꯃ ꯃꯥꯡꯈꯤꯕꯗ ꯑꯩꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯐꯖꯔꯕ ꯁꯛꯁꯤꯗ ꯀꯦꯟꯒꯤ ꯇꯠ ꯃꯥꯒꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯁꯦꯠꯐꯥꯎ ꯊꯥꯔꯛꯇ꯭ꯔꯤꯕ ꯑꯩꯉꯣꯟꯗ ꯀꯄꯨꯠ ꯀꯅꯥꯏꯗꯒꯤ ꯍꯧꯔꯛꯄ ꯃꯥꯒꯨꯝꯕꯅ ꯑꯩꯕꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯌꯥꯗ꯭ꯔꯗꯤ ꯑꯁꯤꯕꯒꯤ ꯀꯣꯝꯗ ꯇꯥꯕ ꯍꯥꯏꯕꯁꯦ ꯍꯧꯅ ꯁꯥꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯤꯌꯥꯝꯒꯤ ꯉꯥꯡꯅꯐꯝꯅꯤ ꯁꯛ ꯍꯥꯏꯁꯤꯗꯤ ꯂꯥꯏꯊꯣꯛ ꯑꯃꯗ ꯂꯣꯏꯕꯅꯤ ꯃꯤꯑꯣꯏꯕꯅ ꯄꯥꯝꯂꯤꯕꯁꯦ ꯊꯃꯣꯏ ꯐꯖꯕ ꯊꯃꯣꯏ ꯁꯦꯡꯕ ꯂꯝꯆꯠ ꯐꯖꯕꯁꯤꯅꯤ ꯅꯪ ꯅꯁꯥꯅ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯏꯃꯥꯒꯤ ꯑꯩꯁꯤ ꯅꯪ ꯅꯨꯄꯤꯅꯤ ꯅꯪꯅ ꯀꯥꯔꯤꯕ ꯅꯥꯄꯜ ꯑꯩ ꯃꯉꯥꯏꯔꯦ ꯆꯠꯂꯤꯕꯗꯣ ꯑꯗꯨꯝꯅ ꯆꯠꯀꯅꯤ ꯍꯌꯦꯡ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯅꯄꯥ ꯅꯃꯥꯏꯈꯣꯏꯒꯤꯁꯨ ꯈꯔ ꯈꯜꯂꯨꯀꯣ ꯏꯁꯨꯗꯨꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯃꯄꯥ ꯍꯪꯂꯛꯄꯗ ꯀꯔꯤ ꯈꯨꯝꯅꯤ ꯅꯪ ꯍꯥ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯈꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯗꯣꯔꯤꯒꯦ ꯍꯥ ꯑꯄꯥꯝꯕ ꯅꯨꯄꯥ ꯃꯀꯣꯛ ꯐꯥꯔꯒ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯁꯦꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯦꯜ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯑꯩꯗꯤ ꯑꯩ ꯏꯈꯥꯗ ꯂꯩꯒꯗꯕ ꯅꯨꯄꯥ ꯄꯥꯝꯃꯤ ꯑꯉꯥꯡꯁꯤꯒꯤ ꯋꯥꯕꯤꯔꯨꯅꯨ ꯏꯃꯥ ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯣꯏ ꯌꯥꯏꯁꯤ ꯅꯪꯒꯤ ꯍꯦꯛ ꯅꯆꯤꯟꯃꯛꯅ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯗꯨꯝꯅ ꯇꯧ ꯌꯦꯡꯉꯣꯏ ꯆꯤꯟꯕꯥ ꯊꯣꯡꯗ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯈꯩꯒꯤ ꯊꯃꯣꯏꯗ ꯅꯄꯥ ꯑꯁꯤ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥ ꯁꯦꯜꯅ ꯏꯖꯠ ꯂꯩꯕ ꯌꯥꯗꯕꯅꯤ ꯁꯤ ꯀꯥꯎꯒꯅꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯒꯗꯕꯅꯤ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯥꯗ ꯊꯝꯒꯗꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯍꯣꯡꯗꯣꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯅꯪꯕు ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯣꯏ ꯄꯣꯊꯥꯍꯧꯔꯣ ꯀꯔꯤ ꯊꯣꯛꯆꯩ ꯀꯥꯏꯅ ꯁꯥꯏꯅꯣ ꯑꯩꯒꯤ ꯐꯖꯕꯁꯤꯗ ꯀꯦꯟꯒꯤꯗꯅꯤ ꯏꯔꯜ ꯍꯥꯏꯔꯦ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯂꯩꯔꯕ ꯑꯩꯕꯨ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯏꯁꯥꯒꯤ ꯀꯨꯃꯣꯟ ꯊꯥꯅ ꯂꯥꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩ ꯉꯝꯖꯕ ꯈꯔ ꯀꯠꯆꯔꯤꯅꯦ ꯏꯃꯥꯒꯤ ꯊꯧꯒꯝꯕ ꯏꯁꯥ ꯌꯥꯎꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ ꯑꯃ ꯐꯥꯔꯦꯀꯣ ꯏꯃꯥꯗꯤ ꯏꯁꯥꯒꯤ ꯀꯩꯅꯥ ꯃꯩꯁꯥꯛꯇ ꯈꯥꯡꯕ ꯉꯝꯗ ꯑꯣꯅ ꯊꯣꯏꯅ ꯁꯥꯠꯂꯦꯗꯀꯣ ꯏꯁꯥꯕꯨ ꯅꯃꯥ ꯑꯩꯒꯤ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯊꯥꯗꯣꯏ ꯃꯁꯥ ꯀꯥꯏꯅ ꯃꯩꯁꯥꯛꯇ ꯉꯁꯤꯐꯥꯎ ꯅꯤꯡꯕ ꯀꯥꯏꯅ ꯍꯤꯡꯂꯤꯗꯣ ꯅꯨꯡꯊꯤꯜꯅꯤ ꯌꯥꯏꯁꯤꯂꯦꯝꯕꯤꯅ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯃꯄꯥꯟ ꯉꯥꯏꯍꯥꯛ ꯊꯣꯛꯎꯁꯤ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯗꯦ ꯈꯤꯇ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯥꯅꯤ ꯁꯅꯥꯏꯕꯦꯝꯃ ꯃꯄꯥꯜꯗ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ ꯁꯅꯥꯏꯕꯦꯝꯃꯗꯤ ꯃꯄꯥꯜꯁꯨ ꯀꯌꯥ ꯊꯣꯛꯁꯤ ꯌꯥꯈꯤꯗ꯭ꯔꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯀꯩꯊꯦꯜ ꯃꯆꯥ ꯇꯝꯅ ꯂꯥꯛꯄꯗ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯎꯕꯗ ꯂꯣꯏꯅꯕꯤꯅ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯖꯕ ꯀꯦꯖꯕ ꯀꯌꯥ ꯎꯔꯛꯄꯗ ꯃꯥꯕꯨ ꯎꯕꯗ ꯃꯤꯅ ꯁꯤꯕꯣꯟ ꯉꯥꯡꯅꯕ ꯊꯦꯡꯅꯔꯤ ꯁꯛꯍꯦꯟꯕꯤ ꯉꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯊꯧꯉꯝ ꯄꯨꯛꯅꯤꯡ ꯁꯤꯛꯂꯛꯏ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯖꯤꯜꯂꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯆꯥꯛꯅꯤꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯃꯥꯟꯕꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯉꯛꯇꯨꯅ ꯑꯩꯕꯨꯔꯥ ꯃꯥꯅꯤ ꯏꯃꯥ ꯃꯥꯟꯕꯤ ꯏꯃꯥ ꯃꯥꯟꯕꯤ ꯁꯤꯜꯀꯤꯗ ꯄꯤꯌꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯏꯃꯥ ꯃꯥꯟꯕꯤ ꯅꯪꯗꯤ ꯁꯦꯟ ꯌꯥꯝ ꯄꯥꯏꯔꯝꯗꯣꯏꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯐꯔꯝꯗꯣꯏ ꯃꯥꯜꯂꯦ ꯏꯃꯥ ꯃꯥꯟꯕꯤ ꯍꯥꯏꯕ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯃꯆꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯒꯤꯗꯤ ꯏꯃా ꯄꯥꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯏꯃꯥ ꯃꯥꯟꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯂꯨꯄꯥ ꯑꯝꯇ ꯄꯤꯌꯨꯕ ꯑꯩꯕꯨ ꯃꯤꯅ ꯇꯥꯊꯤ ꯉꯥꯡꯕꯤ ꯏꯃꯥ ꯃꯥꯟꯕꯤ ꯅꯪꯗꯤ ꯉꯥꯡꯕꯤꯅꯨꯀꯣ ꯀꯩ ꯉꯥꯡꯕꯤꯅꯣ ꯁꯤ ꯏꯃꯥ ꯃꯥꯟꯕꯤꯅ ꯏꯁꯥꯒꯤ ꯁꯦꯜ ꯄꯤꯅꯤꯡꯏ ꯑꯩꯕꯨ ꯅꯃꯥꯃꯛꯅꯤ ꯈꯜꯂꯨꯁꯤ ꯏꯁꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯁꯤ ꯏꯃꯥꯅ ꯁꯦꯜ ꯄꯤꯔꯕꯅꯤꯀꯣ ꯏꯃꯥ ꯃꯥꯟꯕꯤꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯇꯪ ꯊꯦꯡꯅꯔꯗꯤ ꯏꯃꯥ ꯃꯥꯟꯕꯤꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦꯀꯣ ꯉꯁꯤ ꯑꯩꯒꯤ ꯄꯨꯛ ꯊꯜꯍꯟꯕꯒꯤ ꯏꯃꯥ ꯃꯥꯟꯕꯤ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯁꯤꯂꯦꯝꯕꯤꯗ ꯃꯈꯖꯥꯏ ꯁꯨꯞꯄꯝꯗꯨꯅ ꯆꯦꯟꯈꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯉꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯆꯔꯥꯡꯅꯔꯤꯕ ꯏꯃꯥ ꯃꯥꯟꯕꯤ ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯑꯃꯣꯠꯄ ꯃꯤ ꯍꯩꯅꯗꯕ ꯑꯩꯁꯦ ꯀꯔꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯤꯕ
Sanayibema kaidaurage mangduna angang asin chaki mai kairamda yenglibani kaisu tawde Saghenbi kasidi nungdagi hena kalamlaba aigi thamoise angang asigi nungsiba matawda aigisu isa pamle aisibu minungsi yawjaba mamara taibang khungdajriba thawai tubu aida minungsi leitana manghankibani Saghenbi kasidi aigi isabu masak punagi isana ima haina kaubado ai tani Sanayibema yumda zalasi yam wana ule kara phagada tholaga amuk hena yaisi lembi ningamdaba haibadu poglai magi nupina mapuroibada kesa matau masana mamada kesa matau kaya asina magi thamoida awaba hena pirere sagani thakani khangsilaktre ahingi thengla matamda tumthaba yadraduna wakhalna mangduna lei imang bangda aigi thawai oiriba babu aduga imagi taibang paubagam kijaba thawai pato sidi aigi inakte lengdana lehanninge moi leirapnabadi ayasumna marabloiko migi nungsi satana leiba matau ubata ai khangma ngamdre napalna yomlabi ai singa sidi naitom leiba ngamsilaktre wana changna khang aibu ichana warauramgadrani aina langkiba khudingmak imyunggi mafamda isaki yaki khathauta wakhalna ngasidi sukwana leledako Sanayibema kaidaurage handaksibo ai ngasi thingzili tumna tawrasi yaisi lembi Saghenbi sikna konduna Saghenbi sidi nangi Sanayibema se khangma ngamdre thamoi maisakta yakta pothama ngamdre ai karamna khango aibano manai warauramganiko aise mapuroiba machami nungsi khangdabi tarabra aise yamna phatrabra Sanayibema aise yam nungaite Sanayibema na mangdo leiba mata ubada imasi hoi inamsi hoi wakhal nungaina drabani karasu kautokpa tamu kaidauge imang bangda thokiba thudokto ai kasida orabai nek ai khada thamba pamlabana nasi aina lukrasingda sanduna ai puroiba kaina maisa khangduna leni ai pathamam khangdre si potharo Sanayibema naitom leiba haibase yoibagi masani atiyada thokliba thasa mahakso naitom tana pomodokna leirisini si awaba wakhal khalano potharo ayukni mawamagi phije setun lai mapuroibagi sangaida ngasidi ningthizari nuza mahakse amuk hena phajahali phizon aduna asumna amukta phajajri Sanayibema do napal mabu thadorakla matamdana hena magulai haibidoni masage asoiba khangzaraktuna manigi makongda turare ima namau lakli namau masak khangjabro namau haiba indabini ima Sanayibema di karigi mafam asida lakpiri motlaba mallaba igi sangaya sida kari sainamu pigi laklibano pihendribra ima aibu Sanayibema kaumigano aisi imagi sangayda nillabi imagi namau nupi yaisi lembini ima namau igu warauribro waraupamsi thoi namamna laksabadi imabu chaina pigi lakmanate ima aina kauduna lankre aigi aiduna ngawpifam thoktraba iralasibu ngakpiyo aisage lakpane ima karigi mauda waraudoino kadai aigi isana thanamba aigi isuda hausikti taibang phauramlagani isa kaidama isakta ngarabi aisi isu yengtuna maisak pumba kauthokke ima namaubu kari oyo aibano ha kari haina paudam sige ima namau aise taibang miyoibagi wakhal senba ngamdrabi nupine puroibana thanamba sagai ido ima namau aina taibang khongdama ngamdana manghankre ima kari
ꯑꯩꯒꯤꯁꯨ ꯇꯥꯏꯕꯪ ꯈꯣꯡꯊꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯏꯃꯥ ꯅꯃꯧ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯨꯡ ꯑꯁꯤ ꯑꯩꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜ ꯏꯃꯥꯕꯨ ꯀꯔꯤ ꯀꯔꯝ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯊꯧꯁꯨ ꯂꯩꯇ꯭ꯔꯦ ꯍꯤꯡꯂꯨꯕꯒꯤ ꯑꯥꯔꯊꯁꯨ ꯊꯣꯛꯇ꯭ꯔꯦ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯆꯥꯅꯨꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯃꯧ ꯑꯩꯅ ꯏꯃꯥꯕꯨ ꯁꯦꯟꯅꯖꯈꯤ ꯏꯃꯥ ꯄꯥꯞ ꯆꯦꯜꯂꯕꯤ ꯅꯃꯧ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ 이마기 나쁨 다 있으리 이마 이마부 kari hayo haibano ha yegwai punsida napal kabasina tumgi punsida afaba oiroi mahangkraba isadugini mama ai maisak puduna khangduna hingi nanem aigi punsisu hayeng hangsin tamba ngama natedo imaubu inemna yamna nuksiye imaugi khanbada imau hataba ngamte imauno wakal tarakpase warauba nungaitaba pumnamak kawi ima konungkumna sarab mafam aduda ngehekta pothaba ngamdre piklaba khangwaksa mallaba yum asida leibana namahoygi nungaiba haibado oiri nungsiba haibasina hena maru oirami minungsi asigi henba karisu leite napalna yomlabi namahoyse ngasidi awabay pakta tare ima ay chalukige imagi nanakta namaubu lingdana leiba yabagi ayaba piraba matamda namau yum asida khongdajarakke karamba thamoina khango haibano he taibang mapu nangi kumaising karino isa isu imau kaina maisakta khangba ngamtre he taibang miyoiba napal haibase kaidongdongda isadagi lapna thammuko chiklaba thenglaba ahingi matamni thasi ahinga oibaga imamami kanasu unadi chaklaba maisakta khangba ngamdra sanai bema ima pothabiriro nasa kaisu tawte imana nasaki mafamda haikibasingdo kasidi nasa khanglei thengzilaklisi imagi ai silembi tumtharuko kasidi imaga tumsi isagi awama maithongdo ima yengba ngamte isabu nunga yai phana thamlubana ngasi asumna oikribani isabu namana pai khoina wahanbani ima ayu wadi nasa kaisu tawdi ima nachabu mukta nungsina konduna tumbo ima nachabu mukta konsilbiyo mama madi tumthakre mafamdu leiriba mipum khudimak loina khomlen tungkun tanakre ningthiraba konungumlaba leikol adugi manakta leiriba pukhridu tamna lai yaisi lembidu mafam asidani ko nangbu aina ahanba ukibasu kasidi nang yauda hingpagi thauda leite icha ipuroiba yauda hidom hingningbsu pokchi haikibadai aigi napal asini hek teklakpa mikumda khangani haibadu asidi ai kange tatongamba nangna pamdaba napal ai thadoe ai sunoigina nungilaktage irolnong asida songthaduna aigi awaba pumba khongba oisarage pukhridusu yaisilemibu kongthabagom iranglangna kumningba pokhalli napalna yomnaba ai bangaire satliba ise ngasidi hingdingba poktre ima baba tachau bu waraunuko ai leibana imong asigi mai thiba haibadu oi irolnong asida songthaduna aigi eroiba haibadu oirageko yaisilemi pukhriduda songthaduna thawai tharami ayukni yaisilemi pukhriduda thawai yaudraba haksangna tadu leibado thengnaraduna mama mana masa oibi mabu konduna kapledo magi yaisi imadi manglidana kari matau kaubake imabu kari oyo aibado isadi go naitom yawi haidana luna taubasidi isabu awaba pibo oina thoklab isabu kari pendaba leibagi ha kari matau no sakhenbina sanai bema kari no taramli basidi aidi kanana sanai bema aina kausakani aidi kanaga leukani sanai bema se mit pago masi
ꯁꯅꯥꯏꯕꯦꯝꯃꯕꯨ ꯑꯃꯨꯛ ꯇꯧꯗꯣ ꯏꯄꯥꯒꯤ ꯃꯣꯝ ꯏꯁꯥꯗꯤ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯁꯥꯗ ꯑꯋꯥꯕ ꯍꯦꯟꯅ ꯍꯥꯞꯄ ꯑꯣꯏꯅ ꯊꯣꯛꯂꯕꯀꯣ ꯑꯁꯨꯝ ꯑꯔꯥꯜ ꯊꯤꯗꯅ 이사부 눅시부기 마야이다 이사다 소이 하이두나 나빠이나 칸타우다바다기 아숨나 톡시브니 이바디 오토오나 닝암 기체다고 사나기야 나사세 아이나 까우바 따드라 가랑다 이마 아이부 눅시나 건데요 아이다나 마마 아이고 나이람바네 아이나 미kam토락바다네 자기 나와 영주막 자고 있는 라이람레스는 캬 이사도 ꯑꯁꯤꯕ ꯃꯁꯥ ꯉꯥꯛꯇꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯁꯦꯜ ꯄꯥꯏꯔꯦ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯤꯕꯨ ꯃꯥꯡꯍꯜꯂꯨꯕ ꯑꯩꯁꯦ ꯍꯤꯡꯈꯤꯒꯗ꯭ꯔꯅꯦ ꯑꯩꯅ ꯋꯥꯔꯤꯕꯁꯨꯅ ꯃꯁꯥ ꯀꯥꯏꯅꯈꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯋꯥꯔꯝꯒꯅꯤꯀꯣ ꯏꯁꯥꯕꯨ ꯆꯨꯝꯊꯣꯛꯇꯃꯈꯩ ꯍꯦꯟꯅ ꯊꯧꯅꯥ ꯄꯤꯔꯤꯕ ꯑꯩꯕꯨ ꯐꯠꯇꯕ ꯃꯤ ꯂꯩꯔꯝꯂꯣꯏ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕꯗꯣ ꯆꯨꯝꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯝꯕ ꯍꯥꯏꯕꯁꯤꯅ ꯉꯝꯗꯕ ꯂꯩꯇꯕ꯭ꯔꯥ ꯅꯤꯡꯕ ꯀꯥꯏꯅ ꯃꯁꯥ ꯀꯥꯏꯅ ꯃꯩꯁꯥꯛꯇ ꯅꯤꯡꯊꯦꯝꯕ ꯂꯦꯟꯈꯤ ꯑꯁꯨꯝ ꯑꯔꯥꯜ ꯊꯤꯗ ꯃꯁꯥꯒꯤ ꯃꯤꯆꯪ ꯆꯪꯂꯨꯕ ꯑꯋꯥꯡ ꯃꯩꯁꯥꯛꯇꯪ ꯂꯦꯟꯈꯤ ꯅꯥꯄꯜꯅ ꯌꯣꯝꯂꯕꯤ ꯌꯥꯏꯁꯤꯂꯦꯝꯕꯤ ꯄꯣꯂꯣꯏꯗ ꯑꯋꯥꯕ ꯐꯪꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤ ꯅꯥꯄꯜ ꯍꯥꯏꯕꯁꯤ ꯂꯥꯞꯅ ꯊꯝꯈꯤꯒꯗꯕꯅꯤ ꯅꯥꯄꯜꯅ ꯄꯣꯂꯣꯏꯗ ꯐꯧ ꯄꯤꯗꯦ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯀꯟꯕ ꯉꯝꯃꯤ